Rishi Sunakna Indian origin dagi Britain gi ahanba Prime Minister oire. Malem gi ani suba lanjaw loiraba matong adungay kumja 1980 gi aduay dagi hauna. Matam aduda Britain gi colony sing oiramba. Laibak sing da laiba miyoy sing na United Kingdom da laktuna Britain bu amukan na semgat sagan na bagi thaurang paikhalingay gi chairakta yauduna Britain da. Honglaktuna lairakiba India dagi haukiba Rishi Sunakna ahanba Indian origin dagi Britain gi Prime Minister oiba miyoy oire. Rishi Sunakna laibak asige wanglaba laingaklon gi pham phawbugi marakta changsilakiba khongjangda saruk yaminakiba Penny Mordaunt amasung hanagi Prime Minister Boris Johnson animagna Prime Minister oibagi lamjeldagi mathang toknakibadagi Rishi Sunaki laibakta Britain gi Prime Minister oibagi manglan mangphawnagadawriba ne soidana Prime Minister oiragadaba Rishi Sunak pu ngasi maglaibak asigi ningthau Charles na mahakna lusingba laingak ama semnaba official oiba cherol piraba yari haide mahakna Prime Minister oiduna lusingba Britain gi anauba laingak puraknabagi damag pham masidagi resign tawkhraba Liz Truss ke mahut silaga ne mahakna pham masi pubaga Britain gi senmitlonda khwaidagi aruba tangkak ama oina laibak asibu khaibok tahanbaga loinana British masa million kayabo lair halagna bagi lairiba aruba phiba masidagi laibak asibu amughanna mathwai palana bagi damak Conservative Party gi lusing basu oigadawre pham masigi lamjel da saruk yaramba Penny Mordaunt na masana yana Prime Minister gi lamjel dagi tokhraba matungda phongdokhiba wafamda Rishi Sunak na Prime Minister oirakna bagi lawraklima phirep ase Britain gi puwari ama oiragani amasung mahaki maikaidagi su Rishi Sunak pu mapung phana sawgatkani haike pham masigi lamjel dagi laithahoraba Penny Mordaunt khaktana tana hana Prime Minister oiramba Boris Johnson nasu Prime Minister gi lamjel dagi pothaukhibane masagi chahi nifugani thoi khakta ngairiba Rishi Sunak na masagi chahi 38 surakpada laibak asigi Finance Minister oiduna COVID-19 pandemic na sogan khiba tanjada Britain ge selthom gi phibam ka hena soksilhandanaba angamba thodang lawkhibane India dagi kumjali sungamaga chamapan hompugi aduwaida Britain da mahaki imung honglakraba matung mahak Oxford University dagi graduation loisilaba matungda Stanford University da mahaki loina be Aksta Murthy ga thengnakhibane mahaki loina bi ase India ge billionaire singi manungda ama oiriba Infosys Limited ki founder NR Nair na Murthy ge machanupi ne mahakna Prime Minister oiraklaga de telaba tha ahum gi manungda laibak asigi Prime Minister oiba ahum suba miyoy oigadawriba ne Giorgia Meloni Italy gi ahanba nupi Prime Minister oina wasak lawkhre Italy gi ahanba nupi Prime Minister oina Giorgia Meloni mahaki cabinet team ga loinana ngahan wasak lawkhre malem gi ani suba lanjaw gi matungda ahan boina laibak asigi right wing laingak chatpa laibak asida nupi na ahanba Prime Minister oiba si mahakna oire